ngasi aina lokhachariba topic asidi servants of righteousness Dhramachenbagi Manaising aduga servants of sins Dhramachenbagi papki Manaising haiba asigi maramda ikoina Romans chapter 6 ki 13 to 23 da ikoi yengminasi ahanbada ikoi ishorda patna tause sargada laibe pa yam thagasare koina hoti Dhramachenbagi Manai haibse Manaising haibse karino aduga papki Manaising haibse karino papki minai oibna kari tawi Dhramachenbagi minai sing oibna kari tawi haibse maramda aina papcharum naina khara bible dagi share tawdori masida nana board review aina ngam bukhudi munaki nangmagi matungina ohenbiu tari baishna usindus naki bapana da board inabio Prabhu Jesu Christ agi minda kuramjari amen ahan bada Romans 6 ki 13 paminase aiju nakoina screen da num yengbio English ka Manipuri ga andum yana rabani ai thuniya gi tama adum Manipur da pajarake nakhoi haksangi kayat sing adu pap ki phattaba taunaba Dhramachenbagi dabagi khulai singum kathokanu adu busi badagi hinghan biraba mi singum amasung nakhoi haksang kayat sing adu ishor da Dhramachenbagi khulai singum nakhoi na sama ishogi mapamda katho masida haidibse aikoi taibung mi ba aikoi mi amagi punsida yawriba aikoi haksangi kayartsing mid oiba yai nakong naton chin aduga aikoi wakhal aikoina khalliba aikoi brain gi thabuksing aduga khong khut masina tawriba khudingmaksing ase aikoina Dhramachenbagi khulai oina sinoganu haibadi pap khutna pap tawgunu chinna pap tawgunu aikoi minna yenghaidabado yenganu wakhanna khalaidoidaba ishona yade haibasing ado khanganu asmai tawduna khallaga khanbagi mahota adubu khanganu aduga aikoi hariba haksangi kayasing asina aphaba taw haibni ishora kathu haibni mase nakoina Dhramachenbagi khulai oina sino haibdi khunna aphaba thabang akta taw mibu mateng pangu sinna aphaba wahising hayu ishogi wahi sandokpiu punung thakatpiu awana taraba singda khoina thagatpibagi wahi haibiu haibni wakhalna phattaba wakhal khanganu papki oiba wakhal khanganu ishona yaba ishorgi Dhramachenba adugumba sung aduda khallu tawana masina haibni sinausin amu yengse verse 14 da hai 14 da English 14 15 pamina sina khoina amu yeng English Manipur da jonam ijaramni ko sida nakhoi pamna nakhoi gi mathakta mapu oiroidabani habni hadi pamna nakhoi gi mathakta mapu oiraga sasan tawraga lehanganu maramdi nakhoi wayan jathangi makha ponba nate wayan jathang masida palipse 10 commandment ikoi wayan jathang 10 commandment gi ikoi makha ponba nate adubu thaujan gi makha ponbani thaujan gi shori thaujan gi makha da English ta habdi you are not under the law nakhoi law gi makha da leipa nate nakhoi thaujangi makhada kana masida aribse logi wanda thangi makhada leite habde khoina wanda thang ase ngak pa darka tade haibanati ase ko hoi haire kana mishne hai nakhoi wanda thangi makhada leite haibadi khoina wanda thangje ngak pa darka leite akhoi thaujan makhada leibna khoina wanda thangje ngak pa darka leite na kana mishna hale adubu madugi arthado lale verse 15 da mungingche what then kari sida ko makha pon banate adu nadi kari tawgani waden adu nadi kari kan salvation khoi pap tawshira habne khoi wanda thangi makha da leitre khoi wanda thanga ko darkha leitre thujangi makha da lei haragade khoi pap tawshira because we are not under law but under grace khoi wanda thangi makha da leitre thujan makha da leitre khodu khoi pap tawshira shona yade masi mina habdo lale sinausun Bible sumna icham thamna aina Bible text atai myam poropa yai pu davida icham sana masigi text na hare under the law when the thangi makhada haidi under the law when the thangi makhada leite habi ka ather je lo when the thanga do in badar kha leite habi na te sinausun masi ko masigi athadi when the thang aduna ikhoibu maran sibado pap to bumi do ishogi when the thang sishnu haina Romans 6:23 hore makhada yengo but the wages of sin is death
पाप के अथौबंदी असीबने हाबदो मदु लेतरे हाबनी मरमदी करिगी प्रभु न क्रॉस असीबा मतमदा ईश्वरगी वायंदा थने खोय मेबो खुदिम पाप तबो खुदिम सीसनो आइना राय ताखिबदो कंडेम तौखिबदो प्रभु जीसु ख्रिस्टना मदुगी कंडेमनेशन अदो माहना लौबिरगा क्रॉस सीग्रे अदुना मरम होइदना मदुगी ईश्वरना पीबा राय अदो कक्थत करेबा हौजिति कमाय तौरे प्रभु द लौक्सन बमी मखैना हाइरिबा सीसनो हाइबदो अदुदगी खल्ले प्रभु लौक्सन द बमी सिंगना ईश्वरगी वायंदा थंगना सीसनो हाइना कंडेम तौबदो मदुगी मखादा लै हाइबनेबा अदुना हौजिति अखोय करिगी मखादा लै थौजानगी मखादा लैरे हाइबने बसिदा पल्लिबसे चिनाउसा मरमदी अखोना अंडर द लोगी मखादा लैतरे हाइबा तारगदी थौजानगी मखादा लै लोगी मखादा लैतरे लोंगा पदरका लैतरे हाइ तारगदी सिदा verse 15 ने अदुई तारदी अखोय पाप तौसिरा हाइबने salvation अखोय पाप तौसिरा हाइबने शोना यादे पाप हाइबसे अखोना 4 John 3:4 गी मतुंगना पाप की अमतंग हाइबा डेफिनेशन दि ईश्वरगी वायन जाथंग 10 commandment थुगाइबसे मसिबु पापने 10 commandment की पाक साउबसे याम साउबे नाउसे कलकपो मी होबो यंगथिबा हिंचाय तमा लाइरिबो खुदमसे 10 commandment थुगाइबगी मनुंग लोइन सलेबा सिनाउसिं अदुना पाप हाइबसे वायन जाथंग थुगाइबनी अदुना हाइबदी वायन जाथंग थुगाइबनी हाइ तारगदी अखोय पाप तौसिरा हाइबा मतमदा हाइबदी वायन जाथंग थुगाइरे लैसिरा हाइबनी अखोय थौजानगी मखादा लैतरे अखोय थौजानगी मखादा लैरे वायन जाथंगी मखादा लैतरे हाइबा तारगदी अखोय लोंगा पदरका लैतरे हाइ तारि पाप तौसिरा हाइबदा ईश्वरना यादे मसि चमचमी कोइ नाउसंग आइन हाइजबसे चमचमी मसि बाइबलना मैक सेंगना ताकपिरबनी मसि मयंगसे verse 16 दा यंगजिको verse 16 दा एन मणिपुरी दा पाजरखे 16 दा नखोयना सिब थोनबा पाप की मिनाय ओइरबसु नत्रगा धर्म सेंबा थोनबा हाइबे इनबगी मिनाय ओइरबसु नखोयना नसाबु मिनाय ओइना हाइबे इनब कथोलबदी नखोयना हाइबे इलिबा महा अदुगी मिनाय ओइरे हाइबे नखोय खंगद्रा सिदा याम सामे सिदा हाइबसे अखोयना पाप तरोगदी कैदवे असिब लमजिंगनि हामनी पापना कैदवे असिब लमजिंगनि हाइगो असिब थोले अदुगु हाइबे इनबना करि ओहेली धर्म सेंबा हाइगो हुजिति कनागु मखजना सिनाउसना अखोय प्रभु द थाजरदी हाइबे इनबा दरका लैते हाइना कनाउ मिसना हाइबे लैको हाइबदी हाइबे इनबसिना अखोय धर्म सेंबा पुरेबा सोगी मियंगददी धर्म सेंदबा एजे धर्म सेले हाइरोय सिनाउसंको हुरानबा मी अमजे ईश्वरना कैदुमदे धर्म सेले हाइरोय माना हुरामदो थादो मतमदा मा धर्म सेले हाइगनी सोगी मियंगदको अखोयगी सोजे हुरान प्रभुना कोर्सा पांगथंगदुना सिबिगे खुना पुगदा पाकी दंदी मखै लोय पुगिरे अखोय थौजानगी मखादा लैरे हाइना हाइबा तारबसु अइना प्रभु थाजै हारगा अइना तौरिबा फत्तबा थबकसिंग अदो प्रभुना सिबिबा दुना कुपसनबिबा नते प्रभुना सिबिबा दुना आइजे होंतोकपदो पोरकनेबा हाइबा इनबा पोरकने हाबनी मसि शोगी थौजाना मसि वरकने हाबनेबा अदुना अखोयना पापना हाइबा इनबा तारगदी अखोयना पाप तौबा तारदी पाप की मिनाय ओरे अदुगा अखोयना धर्म सेंबा तौ तारगदी अखोयना धर्म सेंबगी मिनाय ओरे पाप का धर्म सेंबगी ओना तैनबनी पाप है पाप तौदबा मिदो धर्म सेलेबा अदुगा धर्म सेंदबा मिदो पाप तौबा मिदो अदुन धर्म सेंदबा मिदोना पाप तौबा मसि अखोयना खंगदबनिको मसि मकाउना verse 17 तिंदमु पासे अदुबु ईश्वरबु थागचे मरमदी नखोय पाप की मिनाय ओरमनुसु नखोयदा सिनखरबा तंबीबा गी मोंग अदु नखोयना थवा यावना इल्ले इंग्लिश दा याम सिंगको but God be thanked shoba thagalo that you are servants of sin नखोय पाप की मिनाय सिंग ओरमे हमने पाप की मिनाय सिंग अदि पाप तौदुना हिंगबा मी सिंग अदुनी सोनाबजे पाप तौदुना हिंगबा मी सिंग ओरमे पाप की मिनाय सिंग पाप तौदुना नखोय हिंगमे but adubu ye have obeyed nangna haibe incre from the heart thamoidagi that form of doctrine which was delivered you nakhoy da pibi khiba nakhoy da takpi khiba adugumba dharma gi pokta ki maong ado nakhoy na thamoidagi incre havne masina havdi prabhu jesu christ na takpi ba ma gi seboksin na takpi ba aikhoy na karino haiba matamda makhoy na piba afabo pawdi prabhu na sibadagi hinkat kare हाइबसनेबा इंकत करे अदुगा फरिसिसना ताकपिबदि मखोयना मखोय मसागी पांगना लोंगा का धर्म सेनबा फंगले प्रभु यीशु ख्रिस्टजु थाजद्रसु यारे हना मखोयना हाइबनेबा अदुबु पोल प्रभु यीशु ख्रिस्टना मागी ताकपिरिबसिन मागी सेबोक्सिन ताकपिरिबदि अखोय प्रभु यीशु ख्रिस्टदा थाजरगा अखोयना ईश्वरगी लोसन अदो अखोयना माकी मापाना अखोयना नाकपंगमले
हाइबनी प्रभु जीशु ख्रिस्ट की सेबोकसिंगना यंग हाना फत्तब लेरमी पीटर जु अखोइना सुके मते सावगनबनी मीगी मना कक्थलिबनी जॉन अमसुंग जेम्स मखोइगी मसिम नावसु सन ऑफ थंडर्स हादि नों खाकप लाउबिगी मसासिंग हाबदि यामना हिंचाय थंबा साथीबा मी ओइरमेबा अदुबु मखोइना प्रभु जीशु ख्रिस्ट लौक्षलबा प्रभुबु सिबदे हिंखलबा मतुंगदि मखोइजे यामना इंतपा मिसिंग ओइरेबा अदुगा जॉन हाइबा नुपा से नुंसिबा खक्तगी मरमदे इबने अखोइना जॉन हाइबा लाइक्सिगा फर्स्ट जॉन सेकंड जॉन थर्ड जॉन रेवलेशन हाइबा लाइक्सि येंगो मसिदा यावरिबसे नुंसिबा खक्तनेबा नुंसिबा हाइबसे करिनो हाइबसे माना मयेक सेंगना ताइबा अदुना इशोगी याथंगाक फसे नुंसिबनी अदु याथंगाक फजु करिगी मपाना इशोबु नुंसिबगी मपाना ओहलेबनी हाइबसे मसिदा यामना मयेक सेंगना यामना इरालाइना खंगले खोइ येंगसे verse 18 19 da khoi yeng chi ko asida 18 da ko being then made free from sin na khoi pap ta gi na khoi maning tamla duna ye became the servants of righteousness na khoi dharma chen gi manai sing oire I have ni ko sida mu hai ke manipur da pazar ke aduga na khoi bu pap ta gi naning tamhalla bada na khoi dharma chen gi manai sing oire aduga verse 19 da is parake Manipur da pazar ke na khoi dharma chen gi manai sing oire na khoi gi haksang ya somba maram na aina begi matawum na ngang libani haidi khoi na informative khoi haksang gi asomba laibana khoi mi amagum na ngang libani maram din na khoi na seng da pa amusung ain thausa da bada ain hen na thausa da ba minai oira na khoi gi haksang gi care sing pithoklami habni haidi ai khoi gi haksang gi care sing adi khoi gi meat khong khut tawriba khudam se ain thausa da ba di shogi wain da thang tara do thugai duna pap tawduna leirami habni adu mataw adugumna hauji asengba oina dharma chen gi minai sing oina na khoi gi haksang gi care sing pithokle habni asida roman sing da haidi christian sing ge na khoi hana pap tawduna leirame adubu hauji ti prabhu jesu christ gi mapana pap sing adu loina thadokre aduna mi khutna mi hat pa phuba o phatta ba thabo myam torumba hauji ti thadokre sinna phatta ba wai kya ngalamba ngai roidaba aduna athibo wai akampet asina sing ba kya ngalamba do mingoda ngan khang asawu ulamba myam do thadokre wakhana khalaidaba pap ki thabok sing khalam do hauji ti loina tokre maramdi hauji ishoi dharma sembe ki thabok sing ado tawre habne masida verse 18 ne injiko masina habse being then made free from sin akoi pap ta gi naning tamladuna nakoi dharma sembe ki minai sing ore habne masi ko ai horen jo hajar khani masida pap ta gi ning tamba habdi pap to ba yare pap ta gi ning tamme hadi pap to ba yare habda nate sida ai je pap to bu mi amana dharma sembe gi minai sing ore verse 19 da action haigre maramdi makoi hana na khoina pap tawduna leirame hamne khoi haksang gi cat sing je pap tawna ba sinaduna leirame hamne ba adubu haujiti ke to ba ai khoi haksang sing gi dharma sembe gi minai sing oi duna khoi asengbo ere haina verse 19 da action na palle ba maramdi hana tawma pap ki thabok sing do thadoga habne masi amu ekhone yengse aroi rom da sumcha se ko aduga 2021 da for when you were the servants of sin akoina pap ki minai waiting aida you were free from righteousness nakoi dharma sem de ning tamle masida harib se akoina pap tawring aida pap ki minai sing abdi pap tawduna lein da akoi dharma sem balai te habne free from righteousness adi dharma sem de ning tamme abdi masida palibse dharma sem ba laite habne ba maramdi pap to bumi amna kamai dharma sem ba laitano mi hatpa amna kamai dharma senduno masin thiba mi amna kamai na dharma senduno mitu mi wala na ba amna kamai na dharma senduno mi gi mingondo oida bangang ba amna kamai dharma senduno ba adu oida bangang ba se pap ki minai ne masini masida har se 21 da mu pa se maramdi nakoina pap ki minai oiri ngai da nakoi dharma sem ba gi degi maning tamle haujin nakoina ikairi ba thabok sing adugi maramda nakhoi da kari kana ba purak page maramdi thabok sing adugi aroi bidi sibani nakhoi ni ikairi ba thabok sing adi pap to wi thabok sing de ikai bi thabok sing ne ba ado hari ba sing pap to wa ishona yada ba thabok sing to bi aroi ba dan di sibani habis ne ba verse 20 de ko adubu now being made free from sin nakhoi pap ta gi ning tamla duna habidi pap thadokladuna ye becomes servants to God nakhoi ishogi minai sing ore aseng ba ishogi minai obe mission na pap tawde sinaw sing koina khange
Prabhu Jisu Christ ki sabok sing pa amta tawdabni hana tawrame adu mokhoi puning ho ko loin chalibni ekhoi su Prabhu Jisu Christ ki matung ba Christian sing ni manai sing ni hai taragadi ekhoi pa ba se ekhoi na thadok kadabne masi nang ai ki pangana thinate Christana ingo ekhoi da laibiba ma ki nungsibaduna ekhoi da laibiba ma ki thaujana tuna ekhoi da laibiba du gi mapana thadok pangamgani haibisneba ye have your fruit unto all his aduga nakhoi na Ishorgi manai orakati nakhoi maheje kari oine aseng bo eraneba basi English study holiness habje atopa version that is sanctification hana kare adugi madugi mahina da and everlasting life ko aduga aroi gi panthungdi khoina aseng ba mahi yalaba khoina sanctification je pa yaudreba punchi oireba khoi lomba nai da punchi do phanganeba basi yamna me ekhengamni ko 22 da 23 da paje for the wages of sin is that पाप की अतोमन दी शिवनी हमने को कोना पाप तोरो बा कोई शिरे कोई प्रभु द थाजे यार को सो कोना पाप तोरो बा शिरे सिनाव संका मसी हाइबनी मसी नाइबसे अदुबु ईशोगी खुदोन दी प्रभु जीसु ख्रिस्ट की अखोगी प्रभु जीसु ख्रिस्ट की मपाना लोम बनाइ दब पुंसी फंगबनेबा अदुना प्रभु की खुदोल दी कोना प्रभु द थाजरदी माना थौजान पिबिरनी थाज अखोइना थाजब लेरनी थौजान अदुगी मपाना अखोइना फत्तबा पाप तौदुना लेरंबदो Prabhu gi mana kopi ba samthopi ba de mapana thaujangi mapana sakti gi mapana ekhoina pa bihau de ba punsi Prabhu ga mana ba punsi ama je ekhoina hingba ngamgane ba isnaw sing aduna masida ekhoina paleb se Dhramachenbagi gi Manaising hapsi kharino aduga pap ki Manaising hapsi kharino hapsi gi maram ne ba Romans 6 ki 18:20-22 je ekhoi amtang yeminasi ko isnaw sing Hoishida yengminase ekona free from sin ko being that made free from sin na khoi pap te ki naning tamle hana verse 18 de ko free from sin na bisi ki artha cham ne yengse ai ngasi de atopa bible ki text amata mafam asida compare tawdrabni cham na hairiba romance irai lai na khoi na khangba mong du de yengmane sida nam masana nam explain tawdrabani ko sida hai being then made free from sin na khoi pap te gi naning tam laduna pap te gi naning tam ba habdi ai khoi pap to ba yare haben haiba rom da kana go mishna khan ba yai madura habdu ai khoi yingche ba aduna pap te gi na khoi naning tam le ye become the servants of righteousness na khoi Dhramachenbagi Manaising ore khoi nga sai pa gare khoi ahan ba gi Romans 6 ki 13 da khoi na 13 pa gi be matung na khoi na 6 ki 13 da hare Haibadi Noko Yamu Yung because 6 ke 13 da Haibase Aikoi na Aikoi ki haksangi care se Pap Tawningai Pithok Patara di Aikoi Pap ki Minai Oi Habni Aikoi na Katoi ba Mi atu da Aikoi Madugi Minai neba Pap Oi Rakana Pap ki Minai Habni Pap Taroka di Pap ki Minai Habni Dhramachenbagi Taroka di Dhramachenbagi Minai Habni aduna Dhramachenbagi haibadi ekhona Bible na haibigi matung na pap tawdaba haibadi Ishorgi wainda thanga pa haibadi neba aduna masida haibadi free from sin na khoi pap te ki ning tamle haidi ekhona pap tawba yare haibnate maram di sida haide pap tawraga ekhoi pap tawna ekhoi Dhramachenbagi Manaising wara pal yaroyeba pap yaudra kanda ekhoi Dhramachenbagi Manaising wara kadamni haije masida Mayakshan hangare ngasai verse 13 duna explain to Germany 20 tamu yengi ko for when we are the servants of sin sida ju mayam senge ko aikhoina pap ki Manaising oiba matamda ye were free from righteousness na khoi Dhramachenbagi ki ning tame haba masina hairib se Dhramachenbagi ki ning tame adi aikhoina Dhramachenbagi tawdaba yare haba na the bisida che khona ngasai gi pa gi verses ke 13 dugi matung ina haibi gi matung ina aikhoina pap tawrogati pap ki Manaising oire habni haidi aduna pap tawriba pap ki Manaising ado Dhramachenbagi leite mi hatpa mi ado Dhramachenbagi leite maduni sida haribse free from habde free from sin free from righteousness habdi free from sin habdi pap thadok pa habni free from righteousness habdi Dhramachenbagi leite pa habni masida harise masigi meaning se Bible na piba meaning se masini verse 20 today inchi but now being made free from sin nang pap teki ning tam laduna pap thadu hojikti pap to thadok laduna nang bu pap thadu haladuna and become servants to God Ishogi Manaising ore Ishogi Manaising habdi Ishona haibe inba mission adobo Ishogi Manaising kaweba masine
aduga ishogi minaising or ye have your fruit unto holiness na khoi mahi do sengba oi have ni a sengba have je keno khoina Romans 7:12 ta ko the law is holy have ni ishogi wan ja thangse sengi have ni for the law is holy aduga commandment is holy just and good ana khoina Roman 7 gi khoina 12 ta hari se ko isnaw sing Roman 7 gi 12 ta hari se na khoi mun aikhoi mun yengba darkar lai Roman 7 gi 12 ta aikhoi yeng ko sida har se wherefore maramatuna the law is holy shogi law se sangi commandment just and good haji sida basida hari se ko aikhoi na yengji huji habdigi matuna wherefore the law is holy shogi wan ja thangdi sengi the commandment holy ya thang ase sengi ya thang haidi ekhona lai mutilat kanu aduna aseng be sho koromu shogi mingare mata pangunu saba sena ngau mai pan haibe ilu mi hat kanu aduga mitumya lanagunu mi maporang kanu oida bangang kanu aduga yulo na bigi lanthum kala kanu haibe ya thangche masi aseng mane do haibe ya thangjo aduga wan ja thangdo ekhona ngab matum ekhona sengeba sida ko just and good ana masida pale aduna huji habadi ekhona ishogi verse 20 to the become servants to God free from sin nakoina pap to thadok laba matam nakoi ishogi minaising way you have your fruit unto holiness nakoi asengba mahi yale habadi ekhona ishogi wan ja thangna habising je ille habni masi nang aigi pangana nate farisikum nate farisi na prabhu jesu krista thajade aduga makoina thajadana akoi wan ja thanga ai hai ko makhoi gi dharma sembadudi filthy rags ka samane ko masine and the end everlasting life adugi mahine khone lomba nai deba punsi do masida phangani hai ko isnausan aduna in aroi bida hajanimdi akhoi christian oire haraga prabhu da thajare haraga akhoi pap ki thabak sing akhoi tawduna leibi abanate christian oiba habse prabhu da thajaba habse akhoi prabhu da changjaba mekup adumakta da prabhu na nang ai ki pap sing copy gine aduga copy butana thana aina hana toruma phataba pap mi hatpa mi tumiwa lanara ma toruma phataba masanthi bangang po oida bangang khudingmak to madudagi prabhu na aina hek changjaba matamda madugi pap sing aduri chamthopirane chamthopiraba matungda mahaki thaujan mahaki justification tawbana mahaki thaujan asina aigi thamoi se hongdo khalane madugi sakti do ishona pibirane prabhu na pibirane aduna prabhu da loksalaba matungda aije mihat po eramba I mihala roy masinti bangang ba masinti bangang bo roy mingonda sauna ko khona ngangai da bo wangang ba kya se khona loina thado ne adugi mata thona mengna nungsina loina ba habdo oramane ba aigi lamsa sajata hoki bo punsida lairam bo loina hongdo pangmane ba masini asengba christian haije aina roibada quote masa amtang pajarke the digital ages haiba like asigi page 555 ki paragraph 6 tako sidai the righteousness of Christ is not a cloak to cover unconfessed and unforsaken sin hadi prabhu jesu christ gi dharma semba habse ai khoina haidok daba amasung thadok daba pabado kupsan na pa phijol amanna te hai masina habdi ai khoi christian oire prabhu na khoi gidam cross sibi khare aduna aina huji mi hatuna leirasu phataba tawduna leirasu aigi wakana khalai daba myam khanduna khutna tawhidaba myam taroju mi khanaduna leirasu kairo le kaida leiba ichinau singda nungsi daba leirasu aduga tukut saba leirasu maduguma myam ado prabhu gi dharma sembaduna aina adu tawduna leiringida prabhu gi dharma sembaduna kupsan bi habnate ko madu kupsan ngai nate ichinau sing it is a principle of life that transforms the character aduna prabhu jesu christ gi dharma semba habidi ekhona prabhu ku loksan ba mikupta ekhoi gi pap copy raga prabhu na ekhoi da pibi dharma semba do masina ekhoi gi lamsat aduga ekhoi gi wangang sanga kandak ekhoi gi hainabi lamsat saja yam se masina khudum sangani aduga ekhoi gi lamsat saja che masina hongdo halaneba adune christian mo oiba asam christian mo oiba matamda ekhoi ju yam hinjaya tamami orame yamna phattaba mi orame prabhu loksan ba matamda ekhoi gi lamsatse prabhu gi thaujana hongdok pi maduni ko aduna bible ase am sengi habagi sakidi
ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯁꯨ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯆꯠꯄ ꯃꯇꯝꯗ ꯌꯨ ꯊꯛꯑꯝꯕ ꯃꯤ ꯑꯣꯏ ꯇꯥꯔꯁꯨ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯆꯠꯄ ꯃꯇꯝꯗ ꯌꯨ ꯊꯛꯄ ꯊꯥꯗꯣꯔꯛꯑꯦ ꯖꯨꯋꯥ ꯁꯥꯟꯅꯔꯝꯕ ꯃꯤꯁꯨ ꯖꯨꯋꯥ ꯁꯥꯟꯅꯕ ꯊꯥꯗꯣꯔꯛꯑꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯆꯥ ꯃꯁꯨꯗ ꯇꯝꯊꯤꯅ ꯐꯨ ꯆꯩꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨꯒ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯣꯏꯅ ꯊꯥꯗꯣꯛꯑꯦ ꯃꯇꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯆꯥꯟꯕꯤꯅ ꯌꯣꯛꯂꯛꯑꯦ ꯑꯗꯨꯒ ꯁꯃꯥꯖꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗꯁꯨ ꯀꯣ ꯂꯨꯗꯕ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯂꯨꯅ ꯅꯥꯟꯅ ꯁꯦꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯣꯏꯅ ꯍꯣꯡꯗꯣꯔꯛꯑꯅꯦꯕ ꯃꯁꯤꯅꯤꯀꯣ ꯃꯁꯤꯅꯤ ꯄ꯭ꯔꯚꯨꯒꯤ ꯙꯔꯃ ꯁꯦꯝꯕ ꯄ꯭ꯔꯚꯨꯅ ꯀꯣꯛꯄꯤꯕꯗꯨꯒꯤ ꯃꯍꯩꯁꯦ wholeness is wholeness for God holiness is wholeness for God ꯑꯁꯦꯡꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯋꯥꯏ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯍꯛꯆꯥꯡꯗ ꯁꯦꯡꯕꯗꯣ ꯑꯩꯈꯣꯏꯅ ꯑꯃꯛꯄ ꯂꯩꯇꯕꯗꯣ ꯃꯗꯨꯅꯦꯕ it is the entire surrender of heart and life to the indwelling of the principles of heaven sargagi niti niyamsing lairibado adugina lairiba aduda ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯊꯃꯣꯏꯁꯦ ꯃꯄꯨꯡ ꯐꯥꯅ ꯀꯠꯊꯣꯛꯄꯗꯣ ꯃꯗꯨ ꯑꯁꯦꯡꯕꯅꯦꯕ ꯑꯁꯦꯡꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯄꯥꯞꯀꯤ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯗ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯉꯥꯡꯕꯤꯕ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯄꯤꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕ ꯑꯐꯕꯗꯨꯗ ꯆꯠꯄꯗꯣ ꯃꯗꯨꯅꯦꯕ ꯁꯤꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯄꯥꯞꯀꯤ ꯃꯤꯅꯥꯏꯁꯤꯡ ꯑꯣꯏꯔꯒꯨꯝꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯤꯅꯥꯏꯁꯤꯡ ꯑꯣꯏꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯍꯩꯅꯕꯤ ꯂꯝꯆꯠ ꯁꯥꯖꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯗꯨꯅ ꯂꯝꯆꯠ ꯁꯥꯖꯠꯇꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯔꯤꯕꯁꯦ ꯌꯥꯝꯅ ꯆꯝꯃꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯋꯥꯈꯜꯗꯣ ꯐꯖꯅ ꯈꯟꯊꯔꯒ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯇꯥꯔꯗꯤ ꯃꯁꯤ ꯃꯤꯁꯤꯅ ꯌꯥꯝꯅ ꯂꯥꯟꯅ ꯁꯟꯗꯣꯔꯛꯏꯕ ꯀꯌꯥꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯅ ꯁꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯩꯈꯣꯏ ꯇꯧꯒꯨꯝꯁꯤ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒ ꯄ꯭ꯔꯚꯨꯗ ꯃꯈꯥ ꯄꯣꯟꯗꯨꯅ ꯂꯩꯔꯒꯗꯤ ꯄ꯭ꯔꯚꯨꯅ ꯊꯥꯖꯕꯗꯨꯒꯤ ꯃꯄꯥꯟꯅ ꯄ꯭ꯔꯚꯨꯅ ꯄꯤꯕꯤꯕ ꯊꯧꯖꯥꯜꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯈꯨꯗꯨꯝ ꯆꯜꯂꯒ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯈꯨꯗꯨꯝ ꯆꯜꯂꯒ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯦ ꯏꯁꯣꯔ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯊꯥꯗꯣꯛꯑꯒ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ ꯄꯥꯞ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯅ ꯅꯠꯇꯦ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯄꯤꯕꯤꯕ ꯃꯍꯥꯛꯅ ꯊꯧꯖꯥꯜ ꯄꯤꯕꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯤꯒꯤ ꯃꯄꯥꯟꯅ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯦ ꯊꯥꯗꯣꯛꯇꯨꯅ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯂꯥꯟꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯄ꯭ꯔꯚꯨ ꯃꯃꯤꯡꯗ ꯈꯟꯖꯔꯦ ꯑꯥꯃꯦꯟ